Okay, all of you, good morning. Angangja, Koigi, Mamangi, Cluster, Tarani Toy Shubalatam, Bayani Ahum, Hariba Paraze, Tapa, Haugre, Hariba, Bayani Ahum, Hariba, Tarani Toy Shubalatam, Tarani Toy Shuba Parazna, Handaki, third terminal examination Zigi, ahanba Parani, Taki Baze. Aduna handaki amutanga remind taurange handaki third terminal examination gi oina chaliba chapter je chapter number 2 ya bagyani ahum lare chapter number 13 kumgi ahanba nong lare chapter number 14 akoi bagi manglapa amadi chapter number 15 da isai nongmai gi khulaising hariba parajing jinaba aduna hauji tarani thoi suba para bagyani ahum je ta ko loigre aduna hauji la ka dori baje tara hum doi suba latam kumgi ahan ba nong hari ba saireng jini aduna muna yangji saireng page number 90 ga 4 da yangji ko page number 94 da okay yangaji saireng na dum yam thuna dum loirani ko aduna dum muna ta je kumgi taraga kumdoi subalatan kumgi ahan bano okay yang aziz hereng je tian baju tiale panthawi phamjawda uiri amu khangduna chonglingai matam kuina tarudraba matungda arapada nong khonglapado nungsidara adungaina nangna takhibado taibang paujel puba yawani singthaba ngamdraba Laisiamgi marumda luana thupna laiba mapugi Shida hida khomlangi maliam imagi sahi kungang laitana nangtharapa asat sata liangli pali ngamnama khawbom thanna thakuna khiakna noktuna taibang kumai yaunaba athian pot puduna okay parake mona yengiko koigi Panthaugi phamjawda uiri haibadi khoina phamjaw haragadi khoigi asauba phamung haibani ko asauba phamung khoigi kaino staida haujikti ayambana khoina luhong khongdo matamda phamung je double bed ana khoina phamung je yam apa makal gi mayam unare na tra luhong khongdo bada oiro sijana bada oiro adubu mamangi matamda di khoigi phamung je phamjaw hasna khogi kamai to bano hanu tanjada khogi ahan haiba tare ko khogi ipu leiragana ipu natragana ipu leitragana khogi ipa haiba tare ko khogi ipa na tunna na bagi phamungje mayangi phamung ka mana de siri phamung sina isau ba hiya leba ko aduna masigi phamung jibuni khoina ipa gi phamjaw staida haibadi phamung achauba phamung apa pajaida uiri tawdana leimai staida ne amu khangduna chonglingai haibadi uiba simoktabu khoina phajana mapung phana phajana tumba na tabaina amu khangpre khangba na tra uiba da khoigi nakal amada siaptha ba kaidobada khoigi khangba da ni phupu hawgat ba khotkat ba tawidra ko adumaina tawbadu bani ko amu khangduna chonglingai matam kuina tarudraba matungda arapada nong khonglapado ko masumaina panthawi phamjaw staida uiraga amumo uibagi singba khangpre khangdara laingai matam saida khoigi matam kuina tarudraba matungda arapada nong khonglapaje sitara ba matam saida khoida yamna nungsiba ko yamna nungsiba phawbadu bune ko nong jena ta yamna kanna khapa lawba khongba tawragadi kiba phawi aduga arapada yam tapnaga khongapadu asnuang khong heganaga khoida wakhalda thamoida nungsiba phawidana ko adubuni ko nungsidara adungai nangna takhibado taibang paujel puba yawani singthaba ngamdraba laisiamgi marumda luana thupna leiba mapugi hairiba khoige matam ko ina nung churudraba matung jaida khoina lairiba unawana upalapam khudima singje loinaba asibagi matawgumna leire natra asibagi matawgumna leire khoigi waxingi ulens na yaiba matam staida unawana singje loinaba yellowish color oidana kangdana sire aduga nong churapa matam staida o kumgi nong lagadi unawana ko upalapam singje anoba yaning khulani
haidana khoida nungai ba phawbado adu dubuni ko sida harise adu khoina khonganinge haidana khongaluba yaba na teba lona thumna na tra ishwarna magi matam dugi matungina ko matam dugi matungina ishwarna shamakpaneba ko matam dugi matungina ishwarna shamakpani ishwarna pilapani khoigi prakriti gi mahusala rembe gi khosiyam neba dendai ko taibang paujel puba yawani singtha bangamdraba laisiang gi marunda lona thumna leiba mapu gi harija ko khoina siamu bangambana te abana tra nong suba nong sisipa akhara wairo punama ishwarna loinaba maimagi matam dugi matung ina kum dumagi natra loinaba lepa pathaba gawtani sini next ayangje Sida hida khomlangi malen imagi sahi kumgang leitana nangtharapa asachata liangli pali ngamnama khawbom thana thakuna khiakna noktuna taibang kumai yawnama athian papuduna gandai ko hauski ngasai gi kumgi nongja surani kumgi nongja suraga khoigi matam koina asiba gumna lairuraga khoigi upalo panjingje anauba yaning loinaba hulani anauba yaning loinaba hulaga upalo panjingje khoigi ko upalo panjingje asangba mana loi pandana adagi mapan sadana khoigi yengu bada khoigi thamoije punje nang thokpado adu dubuni ko loina na khoigi athian por haraga di khoina laida tinda bamon da kaida katpagi khoigi lumai da shangada makal kaya marong gi yanjang na pi ko mana masing hapaga yanjang na pi mana masing hapaga khoina tawbado gyantare ko adu dubuni ko adumaina hariba kumgi nungsina suragadi hariba upalopan mana masing jingge loina ba pharani mana masing jingge loina ba tekhalani natra loina ba pharabani na khoigi hariba makal makha kaya maronggi keno jingje makal makha kaya maronggi mana masing jingge loina ba pharani aduna pusang sangani haibada bani ko sidai da mana harije okay aruba wahigi wahan thokta yangse kumgi hairagadi sahi gi haibani aduga panthau hairagana ipa hairagasu yare natragana apopa hairagasu yare anisigi manungda hainingba ama hairo aduga phamjau hairagana phamung asau haibani next da uiri hairagana tumli haibani taibang hairagana malem haibani mathangda yawa hairagana wa haibani mathangda singthaba hairagana maramda ngangba hairagasu yare natragana haiba natragana iba hairagasu yare ko maramda ngangba hairagasu yare maramda haiba hairagasu yare natragana maramda iba hairagasu yare noina hainingba ama hairo yare ba next laisiam gi haragana taibang mapuna siami ba pumna maki haiba ko laisiam gi haragana taibang mapuna siami ba pumna maki haiba next luana thupna haragana khanghandana haiba next mapu gi haragana taibang mapu gi next kumgang haragana siantharapa haiba next ngamnamak haragana pumnamak haibani next khawbom thana haragana sin pik thana haibani next khiakna haragana hauna haibani aduga athian pot haragana pina na ba pot haibani ko okay sairiang nina dum loya ko naina ba khoigi sinna khungada ba dagi iraga khungada ba sigi dum khoigi kanoda WhatsApp da dum study material oina dum tharani ko sigi yare ko aduna hauji lual naina ba da yangse lual naina ba okay mathangda lual naina ba grammar gi portion ne aduna grammar site mona taji ko grammar no hauji class yu yame aduna grammar je lingba taraga di hayang kai gumba noina kai gumba English da waro Hindi da waro Manipuri da waro samana ba grammar gi de aduna grammar gi je lingba taraga di khoina writing section da yamna improve oira kani ko aduna grammar je am lingba ma darkar oiba okay yangase taibang paujel haiba amaga taibang kumai haiba amaga yauri ko masigi parastai da taibang paujel haiba amaga taibang kumai haiba amaga yauri ahanbagi sina taibang pau haibani haibadi taibang paujel haiba che magi wahan doksina taibangi pau haibaneba akwan bagina taibang kumai haibaneba gyantare ko yangji makhagi sing
si kari haibano taoba gyan tai ko taibang paujel hairagana gyan tare ko taibang paujel hairagana taibang gi pau haibani aduga taibang kumai hairagana ko taibang kumai hairagana ko gi taibang kumai haibane ba aduna makha gi si kari haibano taoye next taibang siangjel haibani ko taibang siangjel hairagana kari lani taibang siangjel hairagana koina dum madi taibang siangjel di dum koina dum taibang siangjel ana dum lani ko adagi taibang sinja hairagana koina taibang gi sinja ana lani ko steidana aduga taibang kaithial hairagana kailani taibang gi kaithial aduga taibang mapu gentare ko adum sidaidana mu kari lani taibang gi mapu aduga taibang sintha dana dum khoigi taibang gi sintha thabak sibune ko aduna dum saidana dum khoigi taibang sintha lani ko dum sidi dum ka su aruba na te ko okay yangji next achat sata haiba sida wahai ani yauri ko achat pa haiba maga satta ba haiba maga makhagi singsida yauri ba wahai singsi kari kari no taoba dan tare ko achat sata haiba sida wahai ani yauri achat pa haiba maga satta ba haiba maga aduna achat tajina achat pa haibani aduga satta harisina satta ba haibani aduna haiba sida yangji achat sata haiba sida wahai ani yauri amana achat pa haibani amana satta ba haibani aba aduna makhagi singsida yauri ba wahai singsi kari kari no taoya apha phatasna khoina apha ba amadi phattaba na lakadene ko apha ba phattaba na laani aduga apang asingjina apang ba asing bana laani aying asajna aying ba asaba na laani aduga aswat anajna aswan ba anaba na laani ko yam laire adu makhayang si mathangda laba asi nupa khangna ba wahini amom haibasina nupi khangnai ani asi mi nataba atai thawai panbada sijinnabani khudam okay amuka yangji laba asi nupa khangna ba wahini amom haibasina nupi khangnai ani asi mi nataba atai thawai pandaba sijinnabani khudamda hui laba hairagana khoina khangna gadori base hui amom khangnare aduga haudong laba haibasna haudong amom bu khangnare aduga sangai laba haibasna khoina sangai amom bu khangnare ko aduna hairiba lolina ba grammar gi portion ji kaso arugo oidre aduna hauji mathangda yangji tara mari suba latamda akoibagi khal manglakpa hariba paraje mati amaga tapa hauge aduna munataje okay muna yangji tara mari suba latam akoibagi khal nganglak akoibagi khal sang manglakpa ko okay yangaje nangbu laibada nungairibra question hangini ko writer jina aibasna khoigi pariba ko reader mayam jinje masdaida hangapa question ni ko haujiki jukshi mina hingbada nungaiba haibadu woiribra question ni ko hangai jinje haujiki jukshi mina hingbada nungaiba haibadu woiribara apangba amasung angauba misingi wadi lauba yade wakhal khanba mi amatana anauba jukshi nungai hairoyeba karigino haiba matamda aikhoigi akoibada lairiba pumnama mahausa lairambaga iman manadare khalsang ama ikai kaireba adum question laire yengje aikhoigi akoibada lairiba pumnama mahausa lairambaga iman manadare khalsang ama ikai kaire Environment Protection Day haibadi akoiba ngak senba numit haiduna ngasi palan taunaribasi wahanthok layaba amko hana haide Environment Protection Day haibadi akoiba ngak senba numit haiduna ngasi palan taunaribasi wahanthok layaba Environment Protection Day haragadi akoi environment haragadi akoi akoiba aikhoigi akoiba staida koina thawai pan amadi thawai pan da ba both living and non living haibadi abiotic amadi biotic ani maksina punjalaga khoigi
ꯑꯀꯣꯏꯕꯁꯦ ꯁꯔꯥꯎꯟꯗꯤꯡꯁꯦ ꯁꯦꯝꯃꯤꯅꯦꯕ ꯊꯋꯥꯏ ꯄꯥꯟꯕ ꯉꯥꯛꯇꯅꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯗꯦ ꯊꯋꯥꯏ ꯄꯥꯟꯗꯕ ꯉꯥꯛꯇꯅꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯗꯦ ꯑꯅꯤꯃꯛꯁꯦ ꯍꯤꯡꯃꯤꯟꯅꯕ ꯃꯇꯝꯗ ꯂꯣꯏꯅꯕ ꯑꯃꯅ ꯑꯃꯒꯤ ꯏꯟꯇꯔꯗꯤꯄꯦꯟꯗꯦꯟ ꯑꯃꯅ ꯑꯃꯒꯤ ꯂꯣꯏꯅꯕ ꯃꯈꯥ ꯄꯣꯟꯅꯩ ꯑꯗꯨꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯕꯣꯠ ꯂꯤꯕꯤꯡ ꯑꯃꯗꯤ ꯅꯟ ꯂꯤꯕꯤꯡ ꯑꯅꯤꯃꯛꯁꯦ ꯆꯟꯒꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯍꯦꯛ ꯂꯩꯔꯤꯕ ꯃꯥꯏꯀ꯭ꯔꯣ ꯑꯣꯔꯒꯥꯅꯤꯖꯝ ꯄꯤꯁꯛ ꯄꯤꯛꯄ ꯖꯤꯕꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯌꯔ ꯑꯣꯔꯒꯥꯅꯤꯖꯝꯁꯦ ꯃꯁꯤ ꯐꯥꯎꯕꯗ ꯂꯣꯏꯅꯃꯛ ꯆꯟꯒꯗꯣꯏꯅꯤ ꯕꯣꯠ ꯄ꯭ꯂꯥꯟ ꯑꯦꯟ ꯗ ꯑꯦꯅꯤꯃꯦꯜ ꯑꯃꯗꯤ ꯂꯤꯕꯤꯡ ꯑꯦꯟ ꯗ ꯅꯟ ꯂꯤꯕꯤꯡ ꯑꯅꯤꯃꯛꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯒꯤ ꯃꯅꯨꯡ ꯆꯜꯂꯤ ꯑꯗꯨꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯗꯦ ꯍꯥꯏꯕꯗꯤ ꯑꯀꯣꯏꯕ ꯉꯥꯛ ꯁꯦꯟꯕ ꯅꯨꯃꯤꯠ ꯍꯥꯏꯗꯨꯅ ꯉꯁꯤ ꯄꯥꯂꯟ ꯇꯧꯅꯔꯤꯕꯁꯤ ꯋꯥꯍꯟꯊꯣꯛ ꯂꯩ ꯃꯁꯤꯡꯗ ꯑꯀꯣꯏꯕꯗ ꯂꯩꯕ ꯄꯣꯠꯀꯤ ꯃꯔꯨꯑꯣꯏꯕ ꯈꯪꯍꯟꯅꯕ ꯁꯤꯜꯂꯛꯄꯅꯦꯕ ꯀꯣ ꯃꯁꯤꯡꯗ ꯑꯀꯣꯏꯕꯗ ꯂꯩꯕ ꯄꯣꯠꯀꯤ ꯃꯔꯨꯑꯣꯏꯕ ꯈꯪꯍꯟꯅꯕ ꯁꯤꯜꯂꯛꯄꯅꯦꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯗꯦ ꯀꯤꯞ ꯇꯧꯗꯨꯅ ꯄꯥꯂꯟ ꯇꯧꯗꯨꯅ ꯊꯝꯃꯛꯄꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯄꯣꯠꯀꯤ ꯃꯔꯨꯑꯣꯏꯕ ꯈꯪꯍꯟꯅꯕ ꯁꯤꯜꯂꯛꯄꯅꯦꯕ ꯒꯗꯥꯏꯀꯣ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯊꯋꯥꯏ ꯄꯥꯟꯕ ꯑꯣꯏꯒꯦꯔꯥ ꯄꯥꯟꯗꯕ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯄꯤꯛꯄ ꯃꯥꯏꯀ꯭ꯔꯣ ꯑꯣꯔꯒꯥꯅꯤꯖꯝ ꯑꯣꯏꯒꯦꯔꯥ ꯍꯥꯌꯔ ꯑꯣꯔꯒꯥꯅꯤꯖꯝ ꯑꯣꯏꯒꯦꯔꯥ ꯑꯃꯇꯪ ꯍꯦꯛ ꯋꯥꯠꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯨꯗ ꯆꯦꯟꯁꯦ ꯀꯥꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯐꯨꯗ ꯆꯦꯟꯁꯦ ꯀꯥꯏꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯐꯪ ꯑꯐꯪꯕ ꯁꯦꯠꯇꯅ ꯆꯥꯅꯔꯛꯑꯅꯤ ꯍꯤꯡꯕ ꯉꯝꯅꯔꯛꯑꯔꯣꯏꯕ ꯑꯗꯨꯗꯨꯅꯅꯤꯀꯣ ꯃꯁꯤꯁꯤꯅ ꯑꯀꯣꯏꯕꯗ ꯂꯩꯕ ꯄꯣꯠꯀꯤ ꯃꯔꯨꯑꯣꯏꯕ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯛꯄꯅꯦꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯄ꯭ꯔꯣꯇꯦꯛꯁꯟ ꯗꯦ ꯊꯝꯃꯛꯏꯕꯁꯦ ꯄꯥꯂꯟ ꯇꯧꯔꯛꯏꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯁꯤ ꯈꯨꯝꯒꯗꯣꯏꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯡꯗ ꯃꯤꯁꯤꯡꯅ ꯎ ꯋꯥ ꯇꯨꯝꯅ ꯌꯥꯟꯊꯠꯂꯒ ꯄꯨꯈ꯭ꯔꯤ ꯈꯣꯡꯕꯥꯟ ꯄꯥꯠ ꯐꯨꯝꯖꯤꯜꯂꯒ ꯌꯨꯝ ꯀꯩ ꯑꯗꯒꯤ ꯄꯣꯠꯌꯣꯟꯁꯪ ꯁꯥꯖꯤꯟꯕ ꯆꯠꯅꯔꯛꯂꯤ ꯑꯃꯨꯛꯀ ꯍꯟꯅ ꯄꯥꯒꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯎ ꯋꯥ ꯇꯨꯝꯅ ꯌꯥꯟꯊꯠꯂꯒ ꯄꯨꯈ꯭ꯔꯤ ꯈꯣꯡꯕꯥꯟ ꯄꯥꯠ ꯐꯨꯝꯖꯤꯜꯂꯒ ꯌꯨꯝ ꯀꯩ ꯄꯣꯠꯌꯣꯟꯁꯪ ꯁꯥꯖꯤꯟꯕ ꯆꯠꯅꯔꯛꯂꯤ ꯃꯁꯤꯅ ꯃꯃꯩꯗ ꯑꯃꯥꯡꯕ ꯀꯌꯥ ꯑꯣꯏꯔꯛꯑꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯅꯥꯏꯖꯦꯁꯟ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯂꯥꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯟꯅ ꯎ ꯋꯥ ꯍꯧꯔꯝꯕ ꯃꯅꯥ ꯃꯁꯤꯡ ꯍꯧꯔꯝꯕ ꯖꯒꯥꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯀꯣꯛꯊꯣꯛꯑꯦ ꯌꯥꯟꯊꯠꯂꯒ ꯑꯩꯈꯣꯏꯅ ꯑꯗꯒꯤ ꯄꯨꯈ꯭ꯔꯤ ꯈꯣꯡꯕꯥꯟ ꯑꯣꯏꯗꯅ ꯂꯩꯔꯝꯕ ꯖꯒꯥꯁꯤꯡꯗꯨꯁꯦ ꯂꯣꯏꯅꯃꯛ ꯐꯨꯝꯖꯜꯂꯦ ꯑꯗꯨꯒ ꯌꯨꯝ ꯀꯩ ꯁꯥꯖꯟꯕ ꯑꯗꯒꯤ ꯗꯨꯀꯥꯟ ꯁꯥꯖꯟꯕ ꯇꯧꯔꯛꯏꯕ ꯅꯠꯇ꯭ꯔꯥ ꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯁꯦ ꯃꯁꯤꯗꯩꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯃꯥꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯏꯑꯕ ꯑꯣꯀꯦ ꯌꯦꯡꯁꯤ ꯃꯊꯪꯗ ꯎꯗꯤ ꯃꯤꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯀꯔꯤꯗꯤ ꯃꯤꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯣ ꯑꯗꯨꯝ ꯍꯪꯕ ꯌꯥꯔꯦ ꯍꯌꯦꯡ MCQꯗ ꯑꯗꯨꯝ ꯍꯪꯕ ꯌꯥꯏ ꯑꯗꯨꯅ ꯃꯨꯟꯅ ꯇꯥꯖꯦ ꯎꯄꯥꯜꯁꯤꯡꯅ ꯃꯤꯒꯤ ꯃꯥꯡꯅꯕ ꯈꯛ ꯇꯧꯗꯦ ꯀꯅꯥꯅ ꯃꯤꯒꯤ ꯃꯥꯡꯅꯕ ꯈꯛ ꯇꯧꯗꯦꯅ ꯍꯪꯉꯛꯑꯒꯁꯨ ꯁꯤ ꯑꯣꯏꯗꯣꯏꯅꯤ ꯀꯥꯂꯦꯟꯒꯤ ꯁꯥꯔꯕ ꯅꯨꯡꯁꯥꯗ ꯃꯤꯅ ꯎꯒꯤ ꯎꯔꯨꯝꯗ ꯄꯣꯊꯥꯔꯦ ꯅꯠꯇ꯭ꯔꯥ ꯁꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯎꯈꯥꯗ ꯆꯪꯉꯒ ꯐꯝꯃꯦ ꯅꯠꯇ꯭ꯔꯥ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯑꯣꯂꯥꯡ ꯑꯣꯟꯁꯥꯎ ꯀꯣꯛꯍꯟꯕ ꯎꯔꯨꯝ ꯈꯛꯇꯅꯦꯕ ꯅꯠꯇ꯭ꯔꯥ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤ ꯑꯣꯂꯥꯡ ꯑꯣꯟꯁꯥꯎ ꯀꯣꯛꯍꯟꯕ ꯎꯔꯨꯝ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯏꯪꯗꯕ ꯑꯃꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯑꯃꯁꯨ ꯂꯩꯔꯤ ꯎꯅ ꯅꯨꯡꯁꯤꯠꯇ ꯌꯥꯎꯕ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏด์ꯎꯐꯨꯜ ꯃꯀꯨꯞ ꯆꯤꯡꯁꯤꯜꯂꯤ ꯑꯃꯁꯨꯡ ꯐꯥꯖꯤꯜꯂꯤ ꯑꯗꯨꯒ ꯑꯣꯛꯁꯤꯖꯦꯟ ꯊꯥꯗꯣꯔꯛꯑꯦꯕꯀꯣ ꯎꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯀꯥꯟꯅꯕ ꯄꯤꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤ ꯈꯨꯝꯒꯗꯣꯏꯅꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯎꯔꯨꯝ ꯄꯤꯔꯦ ꯂꯣꯏꯅꯅ ꯎꯅ ꯅꯨꯡꯁꯤꯠꯇ ꯌꯥꯎꯔꯤꯕ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏด์ꯎꯐꯨꯜ ꯃꯀꯨꯞ ꯆꯤꯡꯁꯤꯜꯂꯤ ꯑꯃꯁꯨꯡ ꯐꯥꯖꯤꯜꯂꯤ ꯑꯗꯨꯒ ꯑꯣꯛꯁꯤꯖꯦꯟ ꯊꯥꯗꯣꯔꯛꯑꯦꯕ ꯑꯣꯛꯁꯤꯖꯦꯟ ꯃꯤ ꯑꯃꯁꯨꯡ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯅ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯃꯅꯤꯜ ꯅꯨꯡꯁꯤꯠꯀꯤ ꯁꯔꯨꯛ ꯑꯃꯅꯦꯕ ꯑꯣꯛꯁꯤꯖꯦꯟꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤ ꯈꯨꯝꯗꯣꯏꯅꯤ ꯃꯤ ꯑꯃꯁꯨꯡ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯅ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯃꯅꯤꯜ ꯅꯨꯡꯁꯤꯠꯀꯤ ꯁꯔꯨꯛ ꯑꯃꯅꯦꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯃꯤꯅ ꯎꯈꯥꯗ ꯉꯥꯏꯍꯥꯛ ꯐꯝꯕꯗ ꯍꯛꯆꯥꯡ ꯇꯦꯛꯈꯠꯂꯤꯕꯁꯤ ꯎꯗꯒꯤ ꯊꯣꯔꯛꯄ ꯑꯣꯛꯁꯤꯖꯦꯟ ꯃꯤꯅ ꯅꯤꯡꯁꯥ ꯍꯣꯟꯕꯗ ꯆꯤꯡꯁꯤꯟꯕꯗꯒꯤꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯎꯅ ꯅꯨꯡꯁꯤꯠꯇ ꯌꯥꯎꯕ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏด์ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯆꯤꯡꯁꯤꯟꯗꯨꯅ ꯊꯋꯥꯏ ꯄꯥꯟꯕꯕꯨ ꯁꯥꯒꯗꯕꯗꯒꯤ ꯉꯥꯛꯊꯣꯛꯏ ꯀꯥꯔꯕꯣꯟ ꯗꯥꯏꯑꯣꯛꯁꯥꯏꯗꯇꯤ ꯍꯥꯏꯒꯗꯣꯏꯅꯤꯀꯣ
ꯃꯤꯒꯤ ꯃꯥꯡꯅꯕ ꯇꯧꯏ ꯎ ꯌꯥꯟꯊꯣꯛꯇꯨꯅ ꯑꯀꯣꯏꯕꯒꯤ ꯈꯜ ꯀꯥꯏꯍꯜꯂꯛꯄ ꯊꯤꯡꯅꯕ ꯍꯧꯖꯤꯛ ꯎ ꯊꯥꯕꯒꯤ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯇꯧꯔꯛꯂꯤꯕꯁꯤ ꯂꯩꯕꯥꯛ ꯃꯄꯨꯒꯤ ꯈꯣꯡꯊꯥꯡꯅꯦꯕ ꯑꯣꯀꯦ ꯀꯩꯁꯨ ꯑꯔꯨꯕ ꯑꯣꯏꯗ꯭ꯔꯦꯀꯣ ꯁꯤꯐꯥꯎ ꯇꯧꯔꯁꯤ ꯃꯊꯪꯒꯤ ꯀ꯭ꯂꯥꯁꯇ ꯑꯃꯨꯛ ꯃꯈꯥ ꯂꯧꯊꯔꯁꯤ ꯑꯣꯀꯦ all of you thanks